Hauzik faubagi khwaidigi update oiba pau tabiribasingbu bisanta saikon mataram noksari hauzik ahambada maruiba pau miyamda pizari haukiba pung kunga mari de miyoi chani ga tara taruk positive oiki miyoi mari na laikhidre positivity rate asi chada taruk dasmik mapan oire miyoi chani tara mapan discharge tauki Yumthangnariba Mizoramda COVID case hengalakpana state asidasu hengalakpa yabana section tharang lokhale haina health ki director Rajon Phongdorokli Manipurda ahanba oina drone sizinaduna nano urea saikre hari Metei furup karamba thakta hingli bage haiba furup singi akhang ahi singna kupna nainaba mathok tare haina YKL na Phongdorokli NSN IM ni singnaba singna kidnap tawkiba truck driver ahum combined force na rescue tawba ngamkhre lonana Injo Myanmar border semgaliba subsidiary pillar sing lebanaba UCM na chief minister da memorandum ama pisankhre hauzik maroiba pausing miyamda sandokna pizari haukiba pung kunga mari asida miyoi lising ahum ga chama kunga nithoi positive COVID-19 test tobu matamda miyoi chadi tara taruk no COVID-19 positive oiba thengnare miyoi mari na laikhidre haina Manipur lenga ki health department ki report amana hairi report asigi matung ina ngasigi oina positivity rate asina chada taruk dasmik mapan ni haukiba pung kunga mari da positive oikhiba miyoi sing asi tharga hauzik phawbada apunba confirm case ki masing asi miyoi lak amaga lising taraga taret chamapan sumna taraga humdoi sukre haukiba pung kunga mari asida laikhidaba sing adudi Sandel digi ama Imphal West digi ahum amadi Kangpok pidigi amani miyoi sing asi tharga laikhidaba masing na lising amaga chanipan kunga mathoi sukre haukiba pung kunga mari asida miyoi chani tara mapan discharge tawki miyoi sing asi tharga hauzik phawbada apunba miyoi lak amaga lising tara humdoi chamri humdaga nipan recover tawba ngamkhre hauzi active case ta lising aniga satruk tara mari leiri Yumthangnariba Mizoramda COVID case hengalakpana state asidasu matam ama hekta da hengalakpa yabana lengak na mathok taba section tharang sing lokhatpaga loinana Mizoram gi border Oriba Surachanpur amadi Perzol da testing amadi screening chathanaba akanba section wa khangan khre haina health department gi director Dr. K Rajona Phongdokre COVID-19 ga mari lenana Manipur lenga ki Directorate of Medical and Health Services na sinduna Lamfen Pata leiba Directorate asigi office ta chayol khudingi pangthokpa pawgi mifam amada saruk yaraduna health department gi director Dr. K Rajona makata na haiki hauji COVID-19 gi second wave asi khara makhaidi nemtharakle positive oibagi chang hantarakpaga loinana sibigi changsu nemtharakle adubu chada Sinolaitriba phawbadi aikhoi punna COVID ki SOP ngakminaba amadi mathau tari Manipur gi yumthangnariba Mizoram da state asida COVID positive oibagi masing hengalakli masina maram oiduna Manipur dasu matam ama hekta da positive case wankalakpa yabana maram oraga Mizoram gi border oriba Surachanpur amadi Perzol district ta section 1 thamkhre lunana Mizoram dagi changlakpa khudemak screening amadi testing taunaba khangan khre hari Surachanpur gi CM onasu hiram masigi matang da order ama thokre mahangna haikibada COVID-19 dagi ngaktoknaba miyamna first dose second dose vaccine kapthokpiyu tangai fadana human booster phawba kapu yabagi khanari COVID-19 makata na thengnanabagi damak kyam gaida sariba pamung chama leiba hospital ase athoba matamda staff sing lawduna chalaiba hongna bonari masida natana kakjing da su pamung chama leiba COVID hospital ama sana bonari Ariba district singda ICU yauba ka tara thamkhre anoba district singdasu ICU yauba ka ahum dagi namanga fawba tamnaba e-governance foundation ki maike dagi hotnari haina Phongdokle ICR Manipur gi center Lampenpat amadi ICR COVID KBK Imphal West anya senduna Imphal West ki manung chana leiba Tairen Pokpi khulda lamdamasida ihan hanba oina drone sizinaduna nano urea har saibagi program ama launch tawkhre hari
इरमदम असिदा खुंदारिबा मदी इंडिया स्टेट सिंग सोइना सोइना खुंदारिबा लोनना इंडिया की वांगमदा खुंदारिबा मेते हाइबा फुरुप असिगी पुंची महिंग असि करंबा थाकता हिंगलिबगे हाइबासि अखै मेते फुरुप की अखंग अहि सिंगना कुपना नैनबा मथौ तारे हाइना यलहौमी कनबा अपुनबा लुप YK AL की चेरोल अमना हाइरी चेरोल असिना मखा ताना हाइरी इरमदम असिगी मपालमदा खुंदारिबा मैते इपासा सिंग अदुना इरमदम असिगी मायोन येंगदुना इरमदम कंगलिपाक मणिपुर की वाखलोंदा मंगमंगदुना हिंगली हाइबताई हौरकफम ओइरिबा इरमदम असिगी नुंगाई याइफुबगी पाउ तारगा मैते ओइना पोगलोबगी साउथोकचबा अदुतना मोमोन मिनोक तमजरिबनी अदुगा इरमदम असिदना amana ngangi amana tadaba angang chaunoduna kangkhong chairaba khunai amada masat tasin khomjin binaba yaudana laikha taraba khunai ama tamna oirakli haina fongdokli maram asina iramdam asida mitopna khulingba matauda yelhomina haijariba meitei furup singbu phongna meitei refugee ni hairakpa haibasi kantharubada kiningai ni hairi meitei singi maru oiwa laifam timpam kaya mitopna पाउसे मखाताना पिजरी मितोमना पाइसिन ख्रे ngarang talakpa ni haibatai saidang pamloduna iramdam asigi lusingba singdige ayaba lorga nijiduna laikeba mitop sing aduna lamgi maming tongana thonjinduna iramdam asigi yelhomi salakri maram asina iraicha sing asina na ulibani haiduna malem sin batungna chatli uliba culture gi masak sing aduna mayan tuyan ngahakta uliba culture gi masak sing adu masin ningthau amadi matam adugi hogdok lambani masi chahi asuk suraba wari rolda yumfam oibani haibani singba masa khaina malengui miyam da khanganduna asengba achumba masak adu utnaba hotna bagi thoidokpa kanglon ude uliba sirni haidaga jagoi oigera kari oigege pangutta utli masina malemgi miyam da chamamnaba amari soiduna poklamgani haiba tai kanagumba kharandi kanglon chumna ulamba suyai adubu thajabagi wangmadani haina fongdokli तासिगी तरा हुमदोइदा NSN IMनी सिंगनबसिंग डिस्ट्रिक्ट की लाइरौ सिंग एरिया दगी किनम चौकीबा तथा ट्रक ड्राइवर अहम ngarang numitang Manipur Police की अपुनबा टीम अमना रेस्क्यू पंगमख्रे स्पेशल कमांडो की इंचार्ज TS कृष्ण तोम्बे की मेंग मखादा OC विवेकानंदन लुसिंगबा स्पेशल कमांडो अमसुंग सेनापति डिस्ट्रिक्ट पुलिस की अपुनबा कंबाइन टीम अमना नुमिदांग वरम पुंग तरुक लोम ताबा मतमदा रेस्क्यू ऑपरेशन अदु चथबा हौखी ऑपरेशन अदुदा स्पेशल कमांडो स्क्वाडना पुंग अहम हेना ऑपरेशन चथरबा मतुंगा ड्राइनमखी अदुगा लालोबसिंग अदुना लालो सिंह अदुना कमांडो की कांगबु चंगसिलप उबदगी चेनख्रे हारी थौदोंदा पुलिस की फंगबा पाउंगना हारी किनेम तौखरबा ड्राइवर सिंह अदु लाइरौ सिंह की मफम अमदा लेरंबा याय हाइबगी अकगनबा पाउ फंगबदगी कंबाइन टीम अदुना लाइरौ सिंह की अमसुंग अकोइबदा पुंग अहम लमचुना थिबु